अहानबदा मरुइबा पाउसिंग पिसरे कांगलोन काइन चंगलकपा मिटोपसिंग मथक्ता लोगी ओइबा चपचाब एक्शन लौखटपना अखोइगी अमतम गायरबा पांदम ओइबिनसी हाइना चीफ मिनिस्टर नोंथोमम बिरेना अपील तरुले हौजिक थोकलिबा इसिंग इचाव असिगे अखनबा पैकेज अमा लरुनबा चीफ सेक्रेटरी डॉक्टर बिनी जोशी दिल्ली दा थाखरे हाइना चीफ मिनिस्टर नोंथोमम बिरेना फोंदोरले मणिपुर हौजिक ओइरिबा फिवम असे यंगशिनबा ऑपोजिशन की लीडर राहुल गांधी लागिबा तांग निपान मणिपुर लाक्लकनी मणिपुर की इरांग लोइसिनबगी वाफम अमा फावो यावखिदबा प्राइम मिनिस्टर की स्पीच अदुदा बीजेपी मणिपुर करिगी रिएक्ट तौद्रिबनो हाइना नंबोल असेंबली कॉन्स्टिट्युएंसी की हानिगी एमएलए एन लोकेन हंगलकले मैतै फुरुप शेड्यूल ट्राइब स्टेटस पीनबा लेंगांग रिकमेंडेशन थाबिरो सेंटर तक्सिंबगी थौदांग लौगे ngमद्रबदी पॉलिटिक्स की पोथागे हाइना आरपी अथवाली नेशनल सेक्रेटरी महेश्वर नराउंजमना फोंदोरकली अमदे इम्फाल ईस्ट डिस्ट्रिक्ट तुरल पाथोखिबा अमदे तुरल की लौनम्बाल काइखिबसिंग संजिनबगी थबक ngasi लोरकनी हाइना डिस्ट्रिक्ट असिगी डीसी कुमनथेम दैनाना टॉम टीवीदा फोंदोरकली Krimsare Times of Manipur na pizza bat numidang ipaw ding tar na maku DAYAPATI SENJAM tarap akchare hauzik pauk sandong na pisare Kanglon kai ni changlakpa mitop singi mathakta logi oiba chapchab action lokhatpana aikhoi amatang ngairaba pandam oibinasi haina Chief Minister Nongthomba Birena apil charole wafam ase Imphal East District ke Khetri awang lekai mapada nangnambal kai bigi phibam yengshin bachatpada Chief Minister Nongthomba Birena Tom TV da akhanana phongdorakibane हौजिक लमदम मसिदा थोकलिबा इरांग असिगी मतांगदा चीफ मिनिस्टर नोंथोमम बिरेना टॉम टीवीदा हाई हौजिक लमदम मसिदा थोकलिबा इरांग असे हेन चाउथोकनबा सिनबा अमदे मखा समथाहनिंबा कांगबु लेतब नते अदुबु अयाम्बा मियोई सिंगदे लमदम असिदा तंगदु लेताबा हंजिलबा पामे हौजिक जिरिबामदा फिबम फगललिबा असे नाकल अनिगी मरक्ता वारी सानरगा पुन्ना होनमिनबदगिने मसिदा सेंटर अमदी स्टेट लेंगाकना करंबा थौरांग लखटकी हाइबदो मियामना कोना खंगलकने Prime Minister Narendra Modi na Parliament ki floor da phongdo ki wafam sing ado aikoi ne ningsingba chume irang asin lakshin na ba ahing nungthil khangdana state amadi center lengakna akanam mongda hodare lamdam asida khunda binari ba kanglu furup masal gi marakta wari sanaduna lamdam asida tangdu laita ba hanjinakna ba angam pathak da hodare lengakna akanma moongda hodari haibase juri bamda hauzik oriba phibam asida khudam amane athuba matamda lamdam asida tangdu laita ba laklagane phibam asida wakai ngangbi gano madugi mahut aikoi punsinnaba ngamna ba honase mamangdagi hauna leminaraklaba kanglu furup sing tekta kaidana amato oina himminase kanglon kaya nauna changlakpa mitop sing adu khaki mathakta logi oiba chapchaba action da khotse Prime Minister Narendra Modi na Manipur ki hauzik oiba phibam ase lumna lawduna amade yamna mamutan dainaduna Parliament da thamkibu wafam adu thagatningai hainasu Chief Minister Nongthomam Birena makha chana phongdoke Sigi issue sibu hena sautho hana basin ba kangbu leitaba nate adagi sigi wathok si makha sathaning ba mi leitaba nate adu ayam manadi santi pame santi pamadu gi maramda hate hanang matab rajiri da laibu development se akoi community ni wari sana ne even madai da akoi government gi role kayam yaw de tudi kona khangani akoi day night ngang mak honorable prime minister na hairi do day night hairi ba community mayam gi masel gi marakta wari sana ga solution am porok na honari even jiri sigi kudam mamakang ne say the center gi support yaw ni government gi support state government gi yaw ni lo yaw kan ne koi santi leji ga hare so matang tor kan da yam thuna santi la kani aduna wakai ngang na gumsi wakai ngang bi gano akoi punjun na bo honasi punjun la kan da akoi gi pandam do
हाना लेमिनरी बाई कोई मैम तेक कायना दुम लेमिनसी अनौबा नियम कायना लाको दुम खतकी मथक्ता अखोई लीगल की ओइबा आइन की ओइबा थबक चथसी हाना लेरिबा मैम दो कोई नुसी साना लेजे होजि लोइ भा तानारे हाना खंगनरमदबनि हाना हाना खुनिंगो पो ओरबो निंगो नत्ते हाइबसी होजि की भाब तानारे अवना ई ऑनरेबल प्राइम मिनिस्टर माने हम सीरियसली अखोई की इशू सिबु ममो ताना नैनबिरकांदा याम डिटेल्स ओइना थंबीखिबा अदुगा मणिपुर प्रजा मियामगिदमक्ता अथुबा मतमदा माना आई तुमदा सादन अखोई शांति पुरनबु होनरियने हाइबिगिबा मेसेज इसेफ आई एम एप्रिशिएट तौगी अदुगा मणिपुर प्रजा मियामनसु एप्रिशिएट तौबिगनि एन थिंग्स तौ Housing thokliba ising ichau asigi chaitheng nanglaba singda athubagi oina mateng pinabagi tamak center dagi akhanaba package ama laurunaba chief secretary Dr. Binit Joshi Delhi da thakre haina chief minister nong thoma pirena phungdurukle Imphal East district ki Khetri awang likai mapada longnambang kai betege bioi kaya awab mayok naliba adugi fibam jingsin bechet pada wafam ase chief minister nong thoma pirena tom tv da phungdurukibane Water Resource Minister Awangbong Yumai Khetrigaon ACG MLA Seknur Hassan Kairao ACG MLA El Ramishor Imphal East District ki DC Kate Daina amadi Lenga ki makong thongba official kaya yauna chatkiba Chief Minister Yangsin Khongchat aduga mari leinana Tom TV na hangba wahang amagi pakhum piraduna Chief Minister nong thomam birena hai Handaki ichau asigi oina chap chaba relief package ama pibagi wafam hauzik maki oina di leitre Adubu ichau na sokhal laba singi damak lengang na relief ki thabak thauram sing packet padi leptre Mamangi ichau da chaitheng fangki bat naubi singi damak lengang na laupadi amada lupa lising tara pinaba thaurang paikale Masigi sanfam sing to sanction taurabane ichau na sokhal laba yumkai sing samjin naba lengang na lupa lak amam pinaba thaurang paikale Handak thokli bat ichau asida awaban nang laba singda athubagi oina mating pinaba akhanaba package ama center dagi launaba ngarang chief secretary Dr. Binit Joshi Delhi da thakre haida chief minister na makha take Huji maki kaimta leitri but as it is hanagi satharaiba dumaina se suppose akoi mamangi flood the sokiba se Bishnupur area da mahi marong mayam ama farm tawjabasing tarabujagi laphoigi thabigi khamen gi mangi mayam do huji akoi sanction tawre pari mamda palising tra pina na bagi similarly adumai tawgona te jaga da su yum sanana ba yum siamna ba gi akoi pesa pina na ba kona na ba du gi package ready leira dudi adubu yam chawna pibu ngamoi koi yum sokhiba singdul palang am piba flood kan ko haise adugu magi su scheme ko yam kan tawri chief secretary ngarang ai thang re Delhi da madugi akhanna ba package khara koi sigi leiriba sigi de mating pangba immediately pangba yana ba haitar State asida ising ichau tholiba ase tungkoina lakshin ba kamnabagi forum singi matang na palladuna chief minister nong thombam birena tom tv da makata na hai Jahi asida handaki ising ichau asina state asida thokpa ahum suba natural calamity ne masi yamna laibak thiba thodok amane natural calamity haibase kanana sumayok na bangamba nate adubu tangai fadana thengnabadi tabane natural calamity ni hairagasu hojik lamdam asida iram nala sing ningthina nairakta ba amade lam khopchin badage ising chanfam nairakta tuna fibam asi yoropani haibase aikhoina bunna khangba ama change Turagi lam khopchilaga community hall na chingba sajiliba ase athubada lokthokhaninge Asigumba fibam asina nong kana tarakpa matamda ising chanfam direktabadage mafam kaya da ising thumjin bage awaba kaya mayok nare amaromda chingda uwa kokthorokpa asina maram oiraga turel da lainang ka hena chumtharakpadage ngasi di turel ayama khonung thenjinakle masina nong khajitang kana chubada turel gi ising pathorakpa turel gi launam bal kaibana chingba kaya tatana thokale masi aikhoina kupna neinaba ama change Asigumba fibam ase lakshinaba tungkoiba thorang ama paikhatpa haibase ngasidi yamnamuk mathok tarakle Turagi khonung thengalakpaga loinena turagi launambal sing ase paksana RCC haidura ningthina sembagi tangai fadaba ama lakle masigi damak mari leinaba minister da mathau taba survey pangthoktuna detail project ama semnaba khangankhre project asigi funding center natraga Asian Development Bank natraga source ama hekta dagi launaba thorang su paikali haina chief minister nongthomba pirena makha takhe Praja mayam warise masigi permanently solution na mai koi achauba scheme khara se like koi Imphal manung greater Imphal concrete road tok dore 3000 4000 crore ge sumaina sisu achauba river bank sing se pak sana ma tawdba yaro aduna ai instruct ogre concern minister sing da water resources cho lairiba sing ji survey tor kan yam concrete oba comprehensive detail project report ama senkolo aduga tor kan center dagi or say AIDB akoi incentive development bank dagi lauridna any source to thiraga maduma ta hoba dangai fade haidna ada praja sing daina appeal tawning basina hoi
natural calamity ne khoi na pote ado handak is da yam loi pa thoi kai badagi nataba akhoi water volume je rainfall gi volume je satina wang bhai tare adu nai khoi ownership yauna praja khudi mang thabak tomino sangi responsibility lomina basangi ado akhoi government khatha da sum taina ra yenga ga laini habdi yaro government side ki di sumaina tawrpo kholok pa tawba mayam sta wana ta ba pi ba thingna na ba khona ba raw material pi ba compensation pi ba relief kem hang ba cheng pi ba thau pi ba adu de akhoi full swing ga tawjari ado makha mase akhoi punna jointly public ne government ne punjil laga systematically thengna bam sangi na da na feel to Manipur hosik oriba fibam ase yangshinaba opposition leader Rahul Gandhi lagliba tang nipan tak Manipur laklagani hiram asigi matang da chom tibina thajaba yaba mafam dagi fangba pau amana hai lagliba tang nipan da Rahul Gandhi na Manipur lakadoriba ase opposition gi leader oina khallaba matung da chatpa ahan ba khongchat ne khongchat asida opposition gi makok thongba luchingba kana kana yaurakadagi haibati hosik fawbugi oina khangba kamdre pau asida makhatana hai Rahul Gandhi na Imphal gi Birtigan Razid International Airport hack thunglabaga Churachandpur da chatuna mafam adugi relief camp sing da changjafam loriba inmate singa unagane madugi matung moirangi tongan tongan mafam da hang relief camp gi inmate singa makha chan unagani haire Rahul Gandhi gi Manipur khongchat asige saruk among oina juri bam da su chatpina ba Madhya Pradesh Congress Committee gi maike gi taksin khiban lekhre hairibo mafam asida su mahang chatlaba yana leide masige iroinana Rahul Gandhi gi khongchat asida Manipur gi intellectual amade tongan tongan ba CSO gi luchingba singa su Imphal da unana ba thorang lei haina paw asina makha tarakle Manipur gi irang loishinabagi wafam ama fawbu yaukidaba Prime Minister gi speech aduda BJP Manipur na kari gi react tawdribano haina Nambol Assembly constituency gi hanagi MLA and Loken na hanglakle hiramasi gi matang da ngasi sangai progda naiba hanagi MLA and Loken gi yumda pangthokpa pawgi mifam amada wafam asi fongdokladuna mahangna hai Prime Minister na Rajya Sabha da thamkiba warol aduda Manipur gi irang asi loishilagani haibagi mayek sengba policy program amada yaukide School, college, amadi office sing mahusagum hangle irang asiga mari lainana FIR lising taraga mathoi los tawre miyoi chamanga hena fare amadi Manipur da santi lakpa hore haiba Prime Minister gi wafam da BJP Manipur da pen da ba phongdoraktaba asi angapa fawe madugi onna tainaba da laibak senba thungna thagatpa phongdona rakhiba Inner Manipur gi MP Dr. Angomcha Bimol Akoijamna Lok Sabha da thamkiba warol da BJP Manipur na pen da bage wafam sing thamlakpa asimak laibak thibane Opposition lairibase lengak ki asoiba sing thinduna taknabane hard system asida lengak na thabak tawrabade miyam nungai yaifabaga loinana laibak asisu hena chakot pangamga tawribane laibak thibadi opposition na karigumba khara ngangkhre hairabade afa phata yengdana hekta react tawni haibagi wakhalon aside anemba thaki politics ni haininge Handagi Parliament session da Dr. Angomcha Bimol Akoijamna thamkiba warol ado general discussion nate haibase khangjinba fai matung tarakpada Parliament ki budget session na chingba kaya pangthorakadaba leire matam aduda Manipur gi MP animangna state asigi matangda marik chumuk wafam kaya pukhalakani haibage thajaba chawna lei Manipur gi irang asi athubada loishinaba politics ke wafam thidana amade party gi oiba ideology sing thadoknaduna amatoina thabak tawminnaba mathau tai Hauzik miyoi lising kaya relief camp sing da changjafam logtuna leiribane makoi sing adu masa masagi maram damda khunda leitana ba thabuk paikhat minasi haina Loken makha chana phongdoke Prime Minister masa mangna aikoi gi irang je thoktuna makita mada kanglup ani de da tawna ga no bu haira ga jo shanti je sigi matamda hanjalan ga ni na haiba ge mahutta sidai da othokpa irang je tamna phagala shanti la school college office kare Hauji FIR case the listing tarama toy, Panbado Huji mi sangwa pare gumba. FIR Panba policy case, Ama Panba the Mitaraku never paribdo. Amaduki Matang interrogation Torganda, Parakanda Maduki, Achumarando, Tadokuna Amanitana. Listing tarama toy, Panba put the mi sangwa pare poto. Sina Prime Minister Ramana Kumaka Aduda, Adum the Diet Tokrakanda, Sidata Ikogita, Lady Sarkar, Ikogi Ozabi more. Manipur ki praja da natana north east ta lairiba bharat ta lairiba praja atopa country da lairiba de bogda thagala kanda hauji ka Bharatiya Janata Party ki adu makharana aikoi ki ojab bimor da sa ne ka tawrapado maduna ko ju rainti ne tawrupna ikai ba amasu phawbang Kanglon kai na jangsin lakpa chin cookies sengtage saddle drive status lauthoknaba amade yellow furok maijai da saddle drive status pinaba lengang na recommendation thapiro
Senjada taksin bagi thawdang loge ngamdrapade politics tagi pothage haina RPI athawalagi National Secretary Phesor Thanau jamna phongdurle Manipur RPI conclave haina mingthonduna Delhi Constitution Club ta RPI athawalagi National President oiriba Union Minister Ramdas B athawale yauna party gi maru oiba luchingba kayana saruk yaduna pangthokiba pawgi mifam thong pafam asi phongdokladuna Mahesor Thanau jamna hai Scheduled tribe status piba natraga lothokpa haibase state ki recommendation yaudana oithokte Union Tribal Affairs Minister oiramba Arjun Munda amade Housing Union Tribal Affairs Minister oiriba Joel Oramda hiramasiga mari leinaba marik chumba document khudumak lankat khiba lekrabade state engak nasu hiramasigi matang da pangthokpam thokpa thabak sing pangthokpiyo center gi oinadi angamba thak to konaduna taksin bagi thodang loge haina mang makha takhe Mapandai changsalakpa naron Manipur thugai ning masing myam sigi mayop ta khoina lepaga akoina center da wa ma nganga matam da kenom che thot che thama matam da ma waro gini am da yeng da bida akoina taw thabak da sar oina support tawraga akoina changsan gi ba taraga di kashu numit kuiba nate ang tang tha da thaini khalline open challenge nganga sine state government je ang tang koina tawraga recommend any thabak am lathok boiro hapchen bo recommend to honbiro nasa daita lawjage hek center gi do any how numit khargi matungda hojik thariba poto hek thabak oin onthok traba Maheswar politics pura patha ge sinai ngamni akoina tawba ngamgada ba thabak khar lay adi state government ne thaba site ngamde ba kaigino mongkhim ko gi party no mathak thingam gani Nakal Amaramda Party asige National President oiriba Union Minister Ramdas B athawale na hai Manipur gi apun saktam kannaba honapada RPI athawale matam pumbada miyam gi damak lepkani amade miyam gi fangfam thokba hak fangnaba honapada su chawna mateng pangkani haina man phondokhe mifam adu loiraba matungda Manipur gi lakpa party asige thongmisingna Manipur gi irang asige matangda Ramdas B athawale da memorandum amasu pishinkhe Imphal East District ta Chural Pathokiba amade Chural gi launambal kaikhiba sing semjinbagi thabak ngasi loirakani haina district asigi DC Kumanjam Dainana Tom TV da phongdurukli wafam ase housing Imphal East District ki manungda thokliba ichaw asega mari leidana Imphal East District ki DC Kumanjam Dainaga Tom TV ga akhanana unaba amada mahakna phongdukibane ichaw asega mari leidana Imphal East District Administration na paikhaliba thabak thoram singi matangna palladuna Kumanjam Dainana hai Housing Lamda Masida Thokliba Ichaw asida maram oiraga Imphal East District ki tongan ba khul Nimfuromda Chaitheng Phangkhe Ichaw asida yum lising ani chamanga dagi lising ahum abang ata thokre haibage ahanba report leide report ase kumna verification tawraba matung chap chaba report khangane Amaromda ichaw asina sohalaba miyoi sing asigi chap chaba report kupna lokhle ichaw asigi chaitheng fanglaba singi tabak housing tongan ba relief camp nifuga taret hangdoktuna awaba mayok nariba sing changjafam pire ichaw asiga mari leidana district administration na ahanba meeting thamlibase Chural gi launambal athubada mention ba amade ahanbagi oina awaba taraba singda tangai fadana changba chengchak sing khusithabade housing district asige manung chana Chural gi launambal kaikhiba amade Chural Pathokiba mafam sing mention bagi thabak ngasi lotion bang ngamnakade Chural gi launambal mention bagi thabak ase water resource department Mari Lainaba Minister, local MLA, Manipur Police, Assam Rifles amadi volunteer singna achobo mateng pangduna angamba thak to konaki haida bang makha chakhe Imphal East khoi village locality laikai nipugumba soe aduni soomba se housing masing khara handare abdi ising kangki bana maram oiraga ising level down oirakpadagi duga anum khara level tadriba chumthaningai khoi gi gano tawdriba village locality laikai khara sunum lei na punna khoi engonda housing preliminary oina report leibada lising ani chamnga ahum gumbagi yum dumaina haidu sidagi si number se pra khoi verification howdri because housing khoi first khoi na priority lojai se khoi gi flood prevention measures such as river embankment gumba dugumba da khoi tawbani du immediate oiba khoi gi kirpan contra plastic sheet piraga khoi gi yum kanna ba de ke khumba khar tawba de gi relief items chana thakna ba khar pi ba focus tawbani na relief camp se 47 gumba hangki khoi record ta se hangba sida relief centers in the loina mak leitaba shaw mai mem da leiraga ko adu ma khoi gi magi property gumba khara numga agale hobale duga sing chawba gi levels loina khenai ko lep yobu yawi khu kitang yobu soy na tongan ba degree da tawbani na ngasi dari loina men ba loirani kongba irong gi shu kano dum ngasi nom loirani khoi honorable minister concerned sir su field
field adum leibani na ngasi menba loiran duga takhom kha so sai adum menba loirani ngasi di loirani loina ma flood ki sidi khoina immediate ana dry ration guma khar pizza bani duga heng yum sokhi ba khot pagi di khoi sarkar gi relief assistance norm gi matung ina dum sarkar na decide tawbirakani lamdam asida hayengdagi lakliba yumsa kaisha numit fawba mayai oiraptagi yamna kanba chang fawba nong churaba yai haina IMD gi report amana haide report asina hai numit mangani asida khwaidagi sabagi chang degree celsius contract ani thoi oiraba yai aduga khwaidagi ingbagi chang na degree celsius kuni thoi oigani nungsitta yawba isingi chang chada marifutara mapandagi marifutara ni thoi fawba oigani piriba matam asida nungsit sitpagi chang Pungda kilometer ani dagi ahum fawu oigani tha asigi dagi taraga tarok fawbade nong tabagi chang khantaraba yai aduga aying asagi chang su normal oigani haide tha asigi chang nipan ingel gi nini pan matumita Sri Govindaji temple bona silaga pangthokani haina tawriba kang chingbagi thauramga mari lainana sem sariba konungi kangda sakhangdaba khulai paiba singna nongmai round ani kapsalamne haide Thawdok thofumdagi fangba pau amagi machung ina ngarang ahing nongyai machung pungkhai chatpa adwaida advanced hospital lambi romdagi car tongduna lakpa khulai paiba myoi khanana sana konung crossing mapada sem sariba konung kang tamna nongmai round ani kapsalamnaga khonglei thuna palace gate rom the chen ki haide thawdok asi thokraba machung Imphal East District Police ki makok thongba police officer sing thawdok thofum da changsin laktuna fibam adu yengchilaba machung chenaba sing fana ba police checkpoint sing alert ta thamkhre haide Panbai yabadi tha asigi nipan da pangthokadoriba kang chungbagi thoram ase hojik thokliba leibaki tangdu leita daba phibam asigi kenglaga laigi thoram khaktama pangthoklaga kang chungbidana ba social media yauna maike kya dage fongdorakhibasu leikrabane Aki akhang piduna isorgi thoram thugainaba kayarak honaraklabaso Sri Govindaji temple board na lepkhiba kang chingbagi thoram tekta kaidana chathagani haina board asigi section officer Manohar Mayum Bari Sarmana fundoraklei tha asigi nipan da pangtokadoriba radya draga mari lainana Sri Govindaji temple board na sem sariba kangda ngarang ahing sakhangdaba khulai paiba singna nongmaina kapsin lambagi thawong ado yaningdaba fongdoktuna board asigi office da pangtokpa paugi mifam amada wafam asi fongdokladuna Manohar Mayum Bari Sarmana hai konungi kangsem sariba mafam asida chatharamliba thawong ase maril yaudaba yamna pangdabagi thawong amani haina tawi asigumba thawong ase matungda amuk hana tawbigano kangchingba ase ngasi ngarang khakta haudorakpa nate Gambir Singh Maharaj ki haktaktagi chathaduna laklaba laigi thoramne kangchingba ase lamdam asigi oina leibaki ningthau amade leibak miyamda yaifa mongol pibinaba chingbane haukiba chahi khara asida covid ki laichat amade leibaki fibamna kangchingba lepke adubu chahi asigi oina leibaki tangdu leitaba fibam oirakpana kangchingbagi wafam ase leibaki chief minister Nongthomam Pirena president amade Manipur legislative assembly speaker T Sejabartana vice president oiba temple board ke mifam amana kangchingbagi wadap ase lobane kangchingnaba thaurangliba asisu ithak irang yaudaba laigi thoram tama pangthoknaba board na kana honaribane leibak asida tangdu leitadriba ase hanagi fibamda hanjin hanpinaba jagat ki mabungo jagabodho Balabhadra amade Subhadrana kangthakta lengthoktuna thaunina ba honajabane masida ahenba karishu yaude haina mangna phongdokhe kogi mamang so koi kang chingjade ade ki yang kano to yo koi kang chingde to wodo bo koi gi lepa ki se Gambir Singh Maharaj ki sana hakte gi kang si leptra chinga paduna ining thok lese ma sana jaw gi hakta khobda kang si lepna chingai adu bo lepa ki bevasthana yada badagi kopi ki matam da koi kang chingi de akoi le mang leng thoka to wa hona ba madu dang mamang su akoi gi irang lei baduna ka do ka matam da adum akoi gi keno to gi laimang de leng tholoi sen gi do handati irang si kitang komdhara handara abanina ai di akoi gi jaw badui kang si am sang na chinga do sana na adagi mo kang ching da ba hai ba si akoi gi dhanma gi chatabi oina akoi gi yam nongai ta ba phata ba khudam ni hai dina angtang lei pa ki ang langi ba kholi ba mayam si Jagannath Devana ratha da lekhala gam kang chingaga amtang aphaba maikei da porpa amadi lepak tangdu leitaba santi oi bedu porpa oisno haidana wei gi brahma sabha amadi leiba mayam punnam meeting to da Jagannath Devagi ratha jatra gi mahau okeno si chapsi pathona na ba haidana board na resolution logi bani ado masi
तौरीब पुनमक से अखोई इथक इरांग कलिगुंबा अमतद मरी लेनदे अखोइने तौदिसे सुनतंगी धर्मगी ओइबा लाइनिंगी ओइबा अदु खतने अखोइ स पांगथोकदुइसी कलिगुंबा मखल अमतगी अखोइगी अकी अमौ नुंगाइबा फोंदोकपा फोटोकपा अमदी लाइनिंग नतब मरी लेनदब पोट अमत को याउती मस्तिसिदा धनमंजुरी यूनिवर्सिटी के रेगुलर वाइस चांसलर रजिस्ट्रार अमदे कंट्रोलर ऑफ एग्जामिनेशन अथुबदा हाप्त्रपदे यूनिवर्सिटी असिगे महिरोइसिना खोंजंग चंगसिलगनी हाइने यूनिवर्सिटी असिगे मखादा लेरिबा कॉलेज मंगागे महिरोइसिना चेक्सन वाथमकले हिरम असिगा मरी लेनना धनमंजुरी कॉलेज ऑफ आर्ट्स दा पांगथोकपा पाउगी मिफम अमदा युमनाम क्लिंटन कौबा यूनिवर्सिटी असिगे महिरोइ अमना हाई हौजिक यूनिवर्सिटी असिदा वाइस चांसलर रजिस्ट्रार अमदे कंट्रोलर ऑफ एग्जामिनेशन ओइबा ओजासिंग असे लेंगा की मरु ओइबा तोंगान तोंगान डिपार्टमेंट सिंग दा फम पाइदुना लेबा बियोइ गांगथने मकोई अतोपा डिपार्टमेंट सिंग दा लेबना मरम ओइरगा यूनिवर्सिटी असिदा मीडिंग अमता चंगबा गमदना लेदे यूनिवर्सिटी असिगे माहिरोइ सिंगना थेंगनरिबा खुदोंग चादबा सिंग असे खननबा नत्रगा वाकटनबा लेतबना अवाबा अमा ओइदे यूनिवर्सिटी असिगे मखादा लेबा कॉलेज सिंग एग्जामिनेशन कया हाइदोक्तना लेबगी मथक्ता तरुक सुबह सेमेस्टर के एग्जामिनेशन जो हौजिक फाउब पांगथोकपा गमदना लेदे पुमनमक असिना माहिरोइ सिंगे तुंगे पुंसिदा चाउन अकाइबा पिदे पुमनमक असिगे येंगलगा यूनिवर्सिटी असिगे रेगुलर वाइस चांसलर रजिस्ट्रार अमदे कंट्रोलर ऑफ एग्जामिनेशन अथुबदा हाप्त्रबदे माहिरोइ सिंगना मखल मखा कयागी खोंजंग सिंग चंगसिनबा सेम सादुना लेदे हाइनसु महाना मखा ताना सेक्शन वाथमखे अतोप डिपार्टमेंट सिंग यंगसिलिंगैदा यूनिवर्सिटी असिबुदि थवैबिद्रे लांगिंग मतंदा लाए यंगसिनिंग मतंदा यंगसिलि दायित्व लेतबगुम फम असी कोंदना लेरे अमदि महिरोइ मयामगी वाकटफम से लेखिलत्रे मदुना मरमरकांदा यूनिवर्सिटी असिगी महिरोइसिंग असी महिरोइसिंग असिगी मलाइबक असी तंबंग अमदोइ फिल्मदा लेरे ngasi hauji hauji maksu 6 semester gi exam pangthokna leiri amasung backlog ta leiriba mahirwesing gi result asi namjinduna haidutuna thamli haining gi wafamdi 6 semester exam si pangthokra matungda result asi phangla matungda atopa mapalam gi university amada further study makatana tamthanaba panagadaba du khudong sataba simayu kya mayu nagadori anduna naksan gi wafamdi athuba matamda BC regular BC amasung regular registrar happy the targadi ngasi dem university asigi undergraduate ki mahirwesing asina phalmakha kaya gi hena kanmo khongjang changsina widamakta same sadan leira sa leiba government si da thamsi Security Force na lamdam asigi ching amasung tapaki district sing da paktakna na thiba humbagi thabak chithakre search operation sing adugi manung chena Churachandpur district amasung Imphal West district tage khuchu khulai kya fagat pangamkre police agi fangba paumagi matung ina Churachandpur district ta thakiba operation aduda country match cell launcher ahom improvised cell ama fagat pangamkhe nakal amarom da Imphal West district tage bulletproof plate yaudaba jacket cover nipan sleeping bag kun bulletproof plate jura ama bulletproof helmet ane camouflage khongrau mangang camouflage jacket ane olive green gi khudang asang fruit ama soldier pistol holster amaga fagat pangamle haina su paw asina makatari Thaubal Forest Division Sinduranga se Khongjongbar Memorial Complex da Chayol amachuna chathagadaba Humfutara manga suba district level ban mahosab hodokre Thauram aduda Thaubal district ki deputy commissioner Hantem Subas DFO Thaubal Dr L Jesili Amade Thaubal district ki SP Rakesh Balwana maru oiba michunglen sing oina saruk yakhe Thauram aduda district level official sing amade tongan school gi mahirai sing ju saruk yakhe Thauram gi saruk ama oina Thaubal district ki DC Hantem Subas an tuchingduna forest department ki staff sing tongan organization sing amade mahirai kaya ganduina Khongjongbar Memorial Complex ki akoibada ujara kaya thakhe Thauram adugi mari lainana DC Hantem Subas na hai ngasi mak Manipuri yamda toina ichau thokliba asimak deforestation ka mari yamda lainai forest ki area sing da so uwa kokthokibana nong tarakma matamda Fazin naba leitabana ahongba asi oirakpani haike aikoi khudimang u thabagi kanaba asi khangmina se forest department na so mikop na home sing leiduna umang kokthokpa sing ase logi matung ina cherak pc haike Pambi ayung tungda kanar kadauba mana nasi school di playground da tharapado sahi mari manga leraga playground ki makha da mayam potha ba oi ba yadai ne ba pambi je hinghan na ba angang sing sida sinaraga tawgi ai program pai khat aningi kai roida ekoi da ya matawri se mayam so haina bu u than si khotang ai gum si usu than si usu hingan se abine ba ngasi ai na tharamaga ayeng si jeng sala udraga di
sanna khar chathokki adagi ising chaibidabadagi sigida oiragadi aikhoina ngasi pangthokliba ban mohasaf ki art hase thoi haibni da aduna ngasi thagadoriba usisu hingansi thasu thasi hingsu hingansi haiba Khangabok Part 1 Awang Lekai Digi Thokjom Ibomcha Misiga Mari Lainana Semkiba JAC-ga Chief Minister Ngarang Wari Sanaraba Matung Yanaba Purakpadagi Ngasi Laikhidraba Ibomchagi Hakchang Lauraga Ariba Mathong Mangam Pangtokre Laikhidraba Thokjom Ibomchagi Thawai Yaudraba Hakchang Ado Ngasi Nungchal Imong Manung Amasung JAC-gi Miyoi Singna Jenims-gi Viral Sangdagi Lauduna Laikhidrabagi Yum Fauba Purakpada Mahiroi Yauna Miyamna Laishu Katuna Ikaikumna Utke Madugi Matung Lining Laishon Oiba Tabak Thoram Singh Pangtoklaba Matung Mahaki Aroiba Mathong Mangam Pangtokhe Misi Asiga Mari Lainana Semkiba JAC-gi Convener Takhel Mayum Tombana Hai Ngarang Chief Minister Nongthomba Birenga JAC-gi Mihut Singh Wari Sanaraba Matung Condition Kharada Yanaba Purakpadagi Laikhidraba Ibomchagi Hakchang Lauduna Aroiba Mathong Mangam Asi Pangtokpani Haina Fondokhe Misigi Matanga Semkiba JAC-na Sangsilakpa Hongjang asida Honorable Chief Minister na ngarang tangmari gi ayuk pung 13 da pau pibiratuna JAC-ga nazaruba matamda Honorable Chief Minister na JAC na taliba demand mihatpada chenaba lawtunaba khudimak athubu matamda hanaba honaragani haina haibirakgi matungina JAC na tawramba ihau matam khargi oina handokjare Marathana Brahmalumnase Admission open for BNYS medical degree at S. Thangapazam Medical College of Naturopathy and Yogic Science, Tamil Nadu, affiliated to Dr. MGR University, Chennai. 12 Science Star General Natraga OBC 50% and ST Natraga SC 35% score to Singna. NEET Yaudana Ayus Dr. Tambayaragani. Akupamarul Gidamak Dr. K. Basanta Singh, Nature Cure and Yoga Hospital, Kongba Khetri Lekai. Contact number 9436039525 Natraga 9436894364. Break in Matungda, Mayamutaram Okchari, Makataba Pausing Pisare. Manipur Apex Handloom Weavers and Handicraft Artisan Cooperative Society Ase, Senja Thumjana Pik Thale Haina, Society Asida Board Member Oirambe, PH Injirana Maran Sirakle, Society Asing Asi Pangto Kiba Board Member Kanbaki Mikal Gamari Lainana, Soibam Lekai the Lebe, Injiragi Yum the Pangto Papa from the Pafum as a Pangto Laduna Magna High. Manipur Apex Handloom Weavers and Handicraft Artisan Cooperative Society Gay, Ngasi Pangto Kiba Mikal Ado Housing Oriba Ichawi Fibum Asidam Madam Oidaka, Yatok Pinaba candidate Taraga Mangagi Manunda candidate Nipana Takshin K. Ichaw Asiga Marin Lainana, Langana Lauto Kiba Public Holiday Asibu Tawaitana, Namfu the Pangto Kiba Mikal Ado, Chanaba Yaroi. Miyamgi the Magda, Lady Ba Cooperative Society Asida Piyoi Karana, Towning Bata Tauriba Ase Mari Lainaba Sing like Kingsin Bio. Society Asida Miyamgi the Mag Hadara Kiba San from Sing, Piyoi Karana Manaraga, Season Nakibaki, Case Kayan Lady. Mamang the society giving that Lanai bank account hang to Tuna Lupala Yankai Pitok Lambagi Wafam de Krabane. Masidas January Bamui Sing, Cherak Piga Tabane, Haina, Mari Lainaba Sing, others to talk Rabane. Masidas Natana, Department Gimakok Tombo official singer Manaraga, file Mahan Kibagi Todok Lake Ray. Housing Oirakli Bapibam Asida de Ministry Yaunaba Mari Lainaba Singer Tanaraga Wakalagani Haina Mana Makatake. Solaba Imasing said, Nupi Ekogi, Satum. The government is giving you photo. Makoi Karamana, even Manu, I have like a person in America, Makoi Karan, Silaga Langaga, Heta, Makoi, Supai Beneto, never. Manipur Apex Haluma Yangini, Aduga, Nezakitaba, his having be Miyangi, Adumba Salapam. Manipur Apex High, only one Manipura, Helungi Oiba, Akogi, Mase, Kainu Mani, Helungi, Pamba, Mas, Helungi, Abakanga Pamba. Paisalo Pamba, Ministry the Git. Aduki was here. I want to get a picture the hair. Manipura Liba to Mapambiba. It's in now. Ibungipa, sing that Siguma said to Pira Ilalame. Okay. I would have review. Mama Lamida, Mama and review. I quite a more Pangan pick Tale Manipur say. Patabangan pick Tale and Masigma Mayam say, Odi. Send documents. Uripok Achom Lekai Teleba Angel General Hospital Ngarang Numidang Waram Sakang Daba Kulai Pipe Sinat Nomai Capsule Lamba Tawong Adubu Yaning the Mafong to Rangase. Uripok Achom Lekai Nupi Upon Bandov Amadi Angel Hospital Get Doctor Amadi Staff Singer Hospital Asigi Mamang Wakan from Tetakre. Wakat from Aduda Sarpyakibi Uripok Achom Lekai Nupi Upon Banuki President Samurai Natpam Modubalana High.
ngarang sakhangdabasingna angangsinggi layengfom hospital asida nongmai kapsinjuna aki akhang nanghallamba asi yamna laibak thibani karigumba nongmai maru aduna layeng banlak choba angangsingda natraga hospital asigi doctor amadi staff singna palamnabadi madugi tekcha kanana pugodawribano asumna mi kungna taba mafamda leiba ana layeng sangda nongmai kapsinbagi thabak ase matungda chathabigado madugi mahutta wari sanaduna warishin ama puraknaba honabiyo haina magna phundokhe yamna akiba thukatpa nungaitaba yamna khudongsingai wa thobok amani adugi mathakta sahi trai thoi tawm de dagina pokda ngari ba ngang phawa sigi hospital the layeng jeduna angang sigi pusi kalibani akhoi hospital sigi authority singa haiba sakang daba angang singsiga ningai sangdang ba kayuba nungaitaba leiraga su madu akhoi asawa punama khadaraga yanaba pusan biu akhoi matungda sugumba nungai maru kapsanduna mibu mi pahanba yamna awaba tamtu lai ta da khang ba pusi sida amuk henna nungai tab haibadu ohenbiganu haiduna akhoi isa singe phamda khoina haijari matungda khoi uripoki maikaida sigumba phajadaba yamna tabada nungai taba thawdo se thon bidana ba khoina isa singe phamja haijari adu hobistan ya thoiti jo haijari yanaba porakpiu nurse ki sinfam da thabak tawriba singna sinfam asigi ethics khangna thabak tawgadabani haina Manipur Nursing Council ki registrar Dr. A Jamuna na phongdukhrei wafam ase kumja English inga nishuna kul humdoi kun manga batch ke ANM FHW ke capping light kangpigani capping lamp lighting amadi odd taking ki thoram da phongdokhibani School of ANM FHW Medical Directorate Imphal Sinjuda Lafal Pata leiba Ima Heritage Hall da pangthokpa capping lamp lighting amadi odd taking ki thoram aduda Dr. A Jamuna na makhatana hai ngasi aikhoina lauribo wasak ase tarai banate isana isada amadi aina tawgadawriba thabak asida thamoi shengna tawba ngamnaba wasak pane humanity service haibasidi thamoi shengna thabak tawgadabane nurse ama oibagi ethics khangna chatpaga loinana tawgadaba amadi tawroidaba sing khangna chatnaba honagadabane ANM FHW haibasi diploma course ne nursing career semba yaba course amane nakal amaromda state asida matam kharagi manungda nursing directorate ama laknaba yai haiba wafam su mahangna thamke Thauram Aduda Health Services ki Deputy Director Nursing T. Sunita, Kumbong State Sigi MO in charge Dr. Yaywang Konthauzam Amadi, School of ANM FHW ki Principal J. Saubalema, College of Nursing, GNM School of Nursing, Thaubal Amadi FHW Training School RD Wing ki staff kaya suthar yake. Humanity service si tawraga jathar pamatam se koin kari tawgadage haibagi wasak amani koin ngasi logjari base haiba wasak si jam isam jamba raiba wasak na tetis lamp lighting and odd taking ceremony is not a fashion moi institution da wi koi tawni moi college da tawi moi simai tawi koi simai tawni adugi potu date it has much value and impact aikogi yam deep rooted oiba impact amai kogi thamoi da thamgadabani ngasi sagiba wasak si sorgi mamangda audience me augi mamangda satra khudimang na igi profession sida karamba mongda ina contribute torga thabak si torkani haibasi sentence khudimang sida wording khudimang tamajugi meaning yam paksana yauri masida yauri bakwachi yam arwa aspect special safety di aduga loina na aikogi nursing profession ki ethics ni Manipur matam kuiraba mamangdagi senja thumja tawba minister MLA government ki ajo asang sing amade miyam marakta leiba micham malhanba geng khutpu amaleire haina KCP People's War Group MC Unification na phongdorukle lona thingkraba lalolup asigi PRO chingkhai nganbana thadorokpa chol amade video message amada haiba senja thumja tawba MLA minister amade ajo asang sing geng khutpu asina chahi kaya mamang laukiba government ki thabak amade hauzik laukiba government ki thabak sing asigi maming sing party ni scam Gang Kupu oina lawi haide Gang Kupu ase maru fangna muthat haudaba tarapade aikoi masal onsinaduna thoka ningdaba thodok kaya tholakduna khunai asida yamna chauna kaitharapa soidre makhoi bu maru fangna muthat na ba honabada forupu damakke thodang lai Gang Kupu sing asina maram oiraga lamdam asida laman khomningbagi mayaina khulai paiba naha kaya thorokle masina naha kaya gi imung kangkhong charakle loinana wakat kaya amasu lup asida lakle Maram Singh asina July tha fawgi manungda senja thumja tawba sing sengdoknaba matam pire lawshiluba senfam sing furup kanglup naidana matam chana pitokpiyo masida warning leiroi case sing asi special team amana monitor tawduna anti corruption cell semduna awangba thakta yingsinkani party asida khudam changdam yawba case tani gi mathakta leire party na thizileba walhaurabasu miyam anti corruption cell da paw piba yagani haina chorol asina maka chana phongdorukle
All Hairok Haiva and JCB Owners and Drivers Association Gate Thomi Singna Tural Gi Longnam Bal Kaiduna Ichaugi Awaba Mayok Nariba Mafam Singdat Leibak Amadi Nungari Taraga Mangaro Mateng Pangkre Ngasigi Tengbang Kongchat Adu Lamtaraduna All Hairok Haiva and JCB Owners and Drivers Association Secretary N Bidena Hai Housing Tural Gi Longnam Bal Kaiduna Ichaugi Awaba Mayok Nariba Mafam Sing Samjin Sajan Bada Karadang Oirabasu Mateng Oinabagi Pandamda Kongthang Asi Pakatpani Aikoi Masel Awaba Taraba Matamda Amana Amagi Mateng Pangaduna Ngai Yaifaba Amade Chawkotpa Khunai Ama Semgat Minase Matung Tarak Padasu Association Asina Miyamgi Awaba Dasaru Yaduna Angamba Mateng Pangani Haina Mana Maka Take Panba Yabade Jahi Asigi February Thadaso All Hairok Haiva and JCB Owners and Drivers Association Hairok Tage Paring Tong Khul Tabar Kilometer Traga Mangarom Sangma Lambi Ase Nung Thaduna Samjin Balek Trabane Jiribam District Mahosagi Punsida Hanjilakna Bahona Badak Yamna Mateng Pangbiu Haina Jiribam District Reconciliation Forum spokesperson Mechu Kamena Fondorokle Hiram Asega Mari Lainana Jiribamgi PWD Guest House the Pangtupa Pau Gimi from Amada Wafam as if Fondokladuna Mahana High Bengali Muslim Maitei Pangal Bisnupriya Amadi Rongmai Furup Yang Tongan Tongan Furup Kayana Punsilaga Jiribam District Furup Kuding Magnumsi Janana Himina Bagi Pandam that Jiribam District Reconciliation Forum Assistant Forum Asi Political Gi Kudong Chabal Long na Basem Kibanate Haina Mana Fondoke Pau Gimi from Aduda Forum Asi Convener PK Das Co-Convener Pausing Kamay Amadi Fayaz Ahmad Yauna Maru Ebamyu Kayana Serbia Ningsing by Yabade, Jiribam District Reconciliation Forum Ase Hauki Bajun Kuntareta, Bengali Muslim, Bengali Hindu, Maitei Pangal, Bisnupriya Amade, Rongmagi Mui Kuni Toida, Sarupiaduna Semkibane. Uriba, Jiribam Ase, Soidana Noma, Zat Mijati Haidana, Peace and Harmony Haibudu Amuk Uba, Hungary, Soidana, Haibigi Asada Tamraga, Chatpanina, Mayamgi Cooperation, Mayamgi Advice, Adudarkatai, Mayam Nakoi Bunung Sidana, Mateng Pangbiu, Advice PBU, Haibisha Amatamge, Akoigi, Jiribam District Reconciliation Forum, Haibasi, any political party affiliation, Daubanate, any political mileage, the Maktabak Subashunate, Kanagumbagi community, Amada Bias, or Ragatabak Subanate. Manipur University na host tawduna tha asigi amadagi numit mangani chumna chatharakpa Northeast NSS Festival 2024 ngasi losin kre India gi awang nongbuk state manga Manipur Assam Nagaland Arunachal Pradesh amadi Sikkim dagi mahairoi chahum romna saruk yaduna chatharakiba festival ado losin bagi thauramda Manipur University gi Centenary Hall da pangthokiba thauram aduda University asigi Vice Chancellor N Lokendra NSS Cell MU gi program coordinator M Nodia Chan NSS NER gi Regional Director Jangjilong Amadi Yas gi Director T Fulena Thauram gi maru eba mitungnen sing oina saruk yakhe Tha khudingi thasu numitta pangthokpa lining thau sana mahi temple board ke makhada leiba loishang khudik makke mifam ngasi pangthoktuna tongan tongan ba warif kaya nokre ngasi pangthokhiba loishang tina Mifam adu the low people warrior singing Manunda, Ichao Asina relief camp the lady was singing, Apoklon, Kuti, Matong Taba sing the name the Pinaba Amato in a warrior okay. Mifam adu the LSTV, Myberel Iboba, Vice President DAYAPATI SENJAM, Tongan Malaysian singing, Sanglak Sing the Serbia. Mifam aduna tha asigi kundagi kunipan fauba umanglai harau bage, Sindamba Pangtok Naba Warif Loki Bagan Luina, Penagi Sintak Pudel Oina, Morang Tem Kala Mijay Kanke, Board Asina Tha Kudingi Fong Bat Lining Tosana Mahi Mapau, Tha Asigi Oina Sugmasi Fongduna, Miam the Yokanda Manipur Hawkers Association Publicity Secretary, Nongtombam Susil Kumada Kusina K. Education sector as essential service ke manung de chalhanduna disturbance free education zone amo ohenaba punna hona minasi haina coordinating committee on disturbance free education zone demand ki convener M Somorjan appeal tawrle committee asina sinduna taraga taret suba oina ngase Manipur College ki Jubilee Hall da pangthokiba disturbance free education zone demand day 2024 ki thawram ka mari lainana wafam asi mahangna phongdokhibane committee asigi chairman M Lokendro Ursomgi President L. Joy Kuman Amade, Ajay Committee Asiga Chaminaba Mahi Masin Tambaka Mari Lainaba Luftaraga Mariki Mihut Singna, Saruk Yaduna Pangtokiba Thauram Aduda M. Somorjina Makatana High,
kumja English ngani shumna nipan dagi hoduna desamna senduna chathaduna lakiba disturbance free education zone demand ki makha chatharakpa oina ngasi gi thoram ase pangtokpane chawkhatpa khunai ama sembada education a khwaidagi maru oiba thodang lawri haibase maikai kayadagi lauduna laklabasu ngasi forward free education zone ama semangamdre ngasi bak Manipur thokliba irang amadi atai challenges lakpada education da ka hena adumak chaithin pire masi pumnamak ase kokhanduna disturbance free education ama ohenduna matik chaba yumbi samgat haudrabadi khunai ase mutkiba yabagi akiba lai haina magna maka takhe हाइबा सिगुमनो यामना मरुइबा लाइबा अमा खुनाय अमागी चौखटबा खुदुमकी अखोइ लेपकदोइबा यांगने सरुगदोबि एजुकेशन हाइबेस्टदि मखल अमदगी डिस्टर्बेंस पीदबा अदुगुमा फ्री जोन ओहिनसी हाइबसे मसिगी कोइ कोऑर्डिनेटिंग कमिटी सिगी मतम छांग तानबो लाकपदि मानि अदना हाइबा सिगुमबा सेक्टर सिदि लमनमसिदा लाइबिरिबा ओइरगसु अदुगा तोंगा तोंबा माइकि क्यादगी हाइबा सिगुमबा एजुकेशन सेक्टर से मसिमदि डिस्टर्बेंस पी ओहिनसी नत्रगदि ngasi ekoi mangda taraga leriba chahi ama helaba sigumba lanse sigumba challenges mayam ji response pi bang ngamdana ekoi nongmudi ekoi lamdamasi aduga ekoi furubasi mutkiba yabagi achobo othokpa du hena koi lehelakani Thengkhang anirak thokiba ichau asina maram oiraga amang ata thokan kiba sing asigi matangda awangba thaki expert committee ama sempina marik chumba report puthoku amadi matik chaba compensation piu haina Irawat Foundation Manipur president Gates Gopen Duwang na phongdukle Manipur Press Club ki thangjim holdang asi pangthukpa pawgi mifam amada wafam asi phongdukladuna Gates Gopen Duwang na makachana hai haukiba chahi khara asida yamna toina ichau nangba aduga ichau adu hek loikibaga ikang amuk mayok nariba ase kari maramdagi tholakpano haibadu khudingmang na kumna khanabagi matam oire Imphal manungda fauduna cheliba maru oiba tural sengi manungda Imphal Iril Kongba amadi Nambul tural gi haurafam oiba tural maruge catchment area singda paktakna uwa yanthalakpa jingsang kaya maru kokthorappa tural gi khonung thengalakpa wetland sing mangsilakpa amadi land use planning tawdaba kaya asina maram oiraga khanghaudana ichau amasung ikang tholokpane mase Irawat Foundation Manipur na kyamna lumna lawbaga loinana hiram manga yawba memorandum ama chief minister division kre Memorandum aduda lengakna river basin planning and management plan ama thamduna Loktak Patpo Ramsar Convention gi manung chahan kibagom Pumlen Kharong Waithau Lamfel Ikop Loksi amadi Kawapat yauna lamdam asigi maru oiba pat sing Ramsar site ki manung chahan naba khongthang nakotpiyo masigi mathakta lamdam asida mapung faba land use survey ama tawraba matungda land potential classification amasung donation tawbiu haiba wafam sing pale Nakal amarom da khas land oina leiba mafam singda kanglon kaina sajiliba sing ase lengang na akanba meeting changbagi tangai fadaba leire athubada drain renovation tawbagi tangai fadaba leibana mari leinaba singna khongthang asisu paikhat piu haike lam loksinba akoigi tongan ba individual singna aduga natraga tanga tongan ba group singna akoigi hanagi khastel leramiba lamhang tumang lerami singje panglau da loksalakanda pangsada sasalakpa pangmenda mensilakpa even akoigi main road ki side side leriba drain mathakta bokta hotel phamjalaktana footpath se mensilaktana aduga main road sina thajin jongna thumakanda public ta akoigi peoples da waba piriba singse akoigi masi maksu government takthokpa amusung takthokta bangai dabida isa na khangna lokthokpiu aduga khoigi matam amada khoigi khongban turen aduga iram nala mayam je phajana pa amba singdo asidi khongban haiba wahe du drain haiba english ki word chida won ki bede gi drain amagi pak saw base maximum da foot ani gumba ne na khoigi manipur da di laira banina masigi post sing se renovation tawba ma drain gi renovation tawba ma pak saw ba hanagi kaino torga foot manga tara lan bangamam da basing adu adugina sing chendar kan da thum da bani Nongmai Jing Reserve Forest amadi jingkai jingi akoi bada uwai yanba nungkot ba amadi sa chan bada ating batamle haina coordinating committee nongpok sanjan bamna khangalakle committee asigi president Y Birena khudek pidana thatorok pachar amana hai Manipur gi puari ka sagon nari ba mafam asida nongpok ningthau panthoi bi amadi lining thau sana mahi ke kubam sing leidi bane mafam asida leiramba mamal yamlaba lamlaki sa uche kaya ngasi di mangkhre uwa kaya horamba jing asig ngasi di maru kokpa jing ole Jingoi tural madil dage nung kothokpana kum kangdan chelamba tural asing ngasidi nongju tha laklabaso ising leitabagi awawa mayong nare jing asigi akoi bada khulkaya tasilakpa amade jing kokthorokpa asina mafam asi mangshilakpa yabagi akiba leide maram aduna sokche lakliba kaya asidagi kharadang oirabasu kannaba nongpok sanjen bamda
Laiba tongan organization tarago humdoi rom the punsinduna coordinating committee no box and then asi semduna nongmai ching amadi chingkai ching ase kanaba thabok paikat pa hobani committee asina mafam asida kanglon gi wangmada uwai yan ba nungkot pa amadi sa chanba athing ba thamne forest department na su khongjang asida ahen mideng changbiu athing ba asigi mayokta thabak jatharam labadi maduda tholok ba afa phatagi tekja khudikmak masa masana pujagadabani haina charol asina makha tari Thaubal District Table Tennis Association Game Member Ningombam Devendrana Manung Matam Chadana Lekidabada Association Asina Awa Fongdurukli Thaubal District Table Tennis Association Ge Honorary Secretary Waikom Subasna Kudiak Piduna Thadurokpa Awa Fongdokpagi Jarol Amana Hai Tha Asigi Ahumda Association Asigi Office Ta Awa Fongdokpagi Mifam Ama Pangtukre Mifam Aduda Sarugyaki Singna Minute Ani 2 minute Liptuna Awa Fongdoki Bagalunana Laikidrabagi Thawai Mirada Mapugi Nakta Ingna Chigna Layuna Bathonuke Laikidrabagi imong manung na thengna horiba awabadasu association asina sarugyari hainasu charol asina makatari Aroibada maribaba omuna pizare Kanglon kai ni changlakpa mitop singi mathakta logi oiba chap chaba action lokhatpana aikhoi gi amata ngairaba pandam oibinasi haina chief minister rong thoman prena apil tarokli Housing Tholiba Ising Ichau Asigi Akhanaba Package Aman Laurunaba Chief Secretary Dr. Binit Joshi, Delhi the Thakre High Chief Minister Nongtamun Birena Fondurukli. Manipur Housing Oriba Fibam Asi Yangshinaba Opposition Leader Rahul Gandhi Lakliba Tangni Panda Manipur Laklakani. Manipur ki irang loishinabagi wafam ama fawa yaukidaba Prime Minister ki speech aduda BJP Manipur na karigi react tawdribano haina Nambol Assembly Constituency ki hanigi MLA and Loken hanglagli. Maitai Furup Scheduled Tribe Status Pinabat Lengang recommendation thabiro. Center the Takshin Bagi Thaudang Loge Ngomdrabadi Politics Sagi Pothage Haina RP Athawali National Secretary Mahisor Thanaujamna Fondurukli. Amade Imphal East District Tural Pathokiba Amade Tural Gilona Malkai Kiba Singh Samjin Bagi Thabak Ngasi Doirakani Haina District Asiki DC Kumanjam Dainana Tom Tibida Fondurukli. Ngasi gyo na di matang asida Times of Manipur na pisabat numinang ipaulo shinjare mideng tabir basingbo amukha na kramjare.